ngasi Apirl gi tang manga da ngasi ayuk phongbasi phongna Manipur top channel dagi update masang tang pizage. US scientist na sathiraba laina laicha C19 vaccine usi da mai pakna trial taokhre. Malem gi oina kiningai oiraba C19 na maram oiraga misi minagi sang leptana hengalagniba marak asida US scientist na C19 gi vaccine usi da mai pakna trial taokhre. Miyoibada athubra trial tauragani hana lakthokre. US ki University of Pittsburgh School of Medicine sada C19 vaccine asi mai pakna test toraba matungda vaccine asi C19 pandemic laksinabagi yamna potential leiba vaccine ama oiragani hana lakthokibane. Human trial asi mai paklaba matungda masigi vaccine asi market yawhanmada sahi ama hena sangkigani. Vaccine asi puthoknaba sayeng toriba kangbu asi Englishing ani tarahumdagi sarsiyobi amasum Englishing ani taramari Mars da yamna experience leidiba kangbu singni. Vaccine asi bu puthoknaba hotnariba Pittsburgh School of Medicine gi Associate Professor of Surgery Co-Senior Arthur Andrea Gamboto na haikibada anauba virus asi kadaida thengnagadagi haiba chapchana khangle haiki. Vaccine asi skin na kapsin nuna immune retraction asi mapangal khat hangadabani hainasu pauksisina phungdorakli aduga ma'am pabada su kibyar sunga pigani aduga anauba paulabuga update tawjaraki share ga ma'am video si matang sa lusinjarage. Thank you.